Westna Malembu dominate Touningbagi Apamba Leibana MaramOiraga conflict Hengathanbada Khudong chadaba mayokna re Putin Westna Malembu dominate Touningbagi Apamba Hengalakpana MaramOiraga conflict ki khudong thiba Hengatan lehaina Russian President Vladimir Putin na phongdokre Malem gi oina conflict ki potential ase hengalakli amade masi western elite na makhoi gi political financial military amade ideological dominate ase karigumba pambai ama sizinaduna dominate taunaba honarakpage direct way ba mahine Russian leader asina Shanghai Corporation Organization ge defense ki summit amada video da paujel piraduna wafam asi phongdokhibane West ki laibak sing asina atamna na international gi oiba phiba mama hena phasilaktana ba made kangkhong China bage thawin sin chathaduna laire mahakna West po Ukraine da exploit tawri haina su maral sikhibaga loinana Ukraine gi miyambu Russia gi mayokta lanthengna basi da khulai oina sizinare Putin na Ukraine da sathariba lana se Russia amadi West ki marakta lanthengna bani haire Russia na de Ukraine da sathariba lana se special military operation amani haire bane Ukraine da lan ge khusu khulai pisiliba made financial ge oina mateng pangsiliba du akan bamong da criticize tawke Europe ki laibak sing amade USA na di Russia bu security ge nungnang ba lei haiduna tawsinaraga Ukraine ge president Volodymyr Zelensky bu mafam sing thuraga lamdam asi lauksin ba yana bagi damakta landa salakhi bani haina su phongdokhe Russia gi maikei de gite Ukraine da sathariba lana se loisin bana traga loisin da bai base president Zelensky gi makha pona leire haire adubu Russia gi maikei de gite Ukraine da sathariba military conflict ase loisin na bagi damakta kayara khana wafam kaya haudokhi ba leira bane adubu Ukraine gi maikei de gi wafam adu reject tawrakhe Russia gi president Vladimir Putin na di Ukraine da sathariba lana se West ki maikei de gi akan bamong da criticism mayok na batarga so makata na dumak sathagi gani haire Kremlin gi spokesman oiba Dmitry Peskov na haikibada karamba matamda Ukraine da sathariba lan loigani haiba targa de karigumba mahangna lan ase loisinba pamlaga de hayangma khekta loisinba yai haibage wafam su phongdokle Ukraine gi war asina MaramOiraga Russia amadi Malem gi laibak singa leinariba marida phasil halakhidravane prisoner sing exchange taunabagi matangda limited oiba mawongda cooperation pinare sagwal sel numita Russia na American basketball star Britain greener bu thadoro khiba laikravane aduga United States na su Russia ge am dealer ama jail da fajinduna leiriba du thadokravane Kremlin na matam sangnagi mamangda ge haiduna lakhiba wafam amada Ukraine Russia gi maike de ge thamlakhiba lan loisin bagi condition adu da yafam tho e haujik Ukraine da sathariba lan ase thamapan gi matam phajilakle Russia na de Crimea gi lamdam ase Ukraine na sakhangada bani hairibane Ukraine gi peninsula weramba Crimea gi lamdam ase ing 2014 gi matamda Russia na niyam kaina annex tawkhibaga loinana Russia gi party ama oikhre Russia na Ukraine da lam kaya ama khudum chalibadu yagada bani haibage wafam su taksilibane adubu Ukraine gi president Volodymyr Zelensky amadi Ukraine gi official singna de condition adu de yakhidravane Russia gi forcing na Ukraine gi occupy tawduna leriba lamdam sing adu thadokuna satkraba matam khaktada lan loisina na bagi wari shanaba adu yaga nei Russia na Ukraine gi conflict asida thamliba pandam adu hena matam sangthari haibasu Putin masana yajakhe yumsa kaisa numita president Putin na Ukraine da sathariba lan asi yamna asengba process ama oigani hairiba nei Ukraine da Russia na lamdam kaya ama loksiliba se lan asida mai pakpagi phalde masigi mayek laraba khudam haibabu Sea of Azov mafam ase Russia gi laibak manung channa leiba lamdam adu oire haire US na Ukraine da dollar million chaniga humbudraga mangagi senfam ama military gi mateng pikre US na Ukraine da dollar million chaniga humbudraga mangagi oiba sel gi mateng pikre haina official report amagi matungin na phongdokle US na pikhiba military gi mateng asida masung yamlaba ammunition amade high tech system sing yaure hairiba high tech system asina Russia ga sathariba lan asida drone plane singbo counter tawba ngambaga loinana detect tawba ngammi haire haujik Russia ga chathariba lan ase US na lepa leitana lan gi khulai sing mateng pangbagi thabak chathaduna laklibane handakta US na pikhiba package sing aduga changdamnaba matamda de piriba mateng gi senfam ase ayambadi natte adubu ningtham thage matam asida di lan soknabagi chang ase hantharakani haina predict tawre NATO ge Secretary General James Stoltenberg na haikibada Russia na military gi activity sing sathariba se taptharakle masi maruway na Russia gi lanmi sing gi mapanggal ase amuk na hungna na sagatlaga
निंगथम था लोइरबा मतमदा अमुक हन्ना ऑफेंसिव चथरकनबनी हाइरे रशियागे ऑफिशियलसिंगना हाइखिबदा US na pigidoriba khwaidagi noba packaging aduge manungda Howitzer ammunition round marfu amade masing takthokthaba high mobility artillery rocket system thoidok hendokna HIMARS ki ammunition yaure US na piriba land gi khulai sing ase drone thengnaba amade air defense ki system yaure masing yamlaba hambe generator amade combat ki equipment kaya masu yaure masak maming takthokthaba US ki official amana wafam adu phongdokhibane Haujik sonariba lan asida Russia amadi Ukraine laibak anina drone plane sing sisinabagi changsu hengalakle Iran dagi Russia na masing yamlaba kamikaze drone plane sing leiraga Ukraine de attack satharakle Russia gi force na Ukraine gi civilian infrastructure sing thoidok hendok na power plant sing da atamna na target tawduna attack satharakibana maram oiraga masing yamlaba miyoi kaya amade mai amade electricity phangdabagi awaba mayok na duna laklibane Russia na makata na Iran dagi drone missile laina ba honagadawre US Ukraine gi mayokta lan tawbada khulai watana ba honariba Russia na mukha na Iran dagi kamikaze drone amasung surface to surface missile sing laina ba honagadawri haina United States ki official ani na phongdokre Russia na Iran dagi advance oidaba conventional khulai sing laina ba honarakadra haina US to yamna nungnang ba pokli haina national security official amana haike Russia na Iran dagi surface to surface missile sing laina ba honarakpa yai haibasida US ke administration na akhanana nungnang ba pokli haina mahak na haike topa mana United Nations ki diplomatic amana su ing 2015 gi Security Council gi resolution thugai ba oina Iran na Russia da missile amasung drone cha kaya yonana ba thaurang tawri haina phongdokre hai riba Security Council gi resolution aduna Iran amasung world power taruke marakta sign taunakhiba nuclear agreement su ayaba pikhibane ing 2015 gi agreement aduda Russia su sign taunaba yaukhiba maramna makhoina resolution adu thugai boina thokadawre Iran dagi drone amasung missile sing lauraga Russia na Iran da kari pigadoribano haibase maruoiba wahang amani haina diplomat aduna haike khulai yongadoriba sina Russia amasung Iran gi marakta defense ki mateng pinabagi chang yamna luthahangadawre Masina chauba ithil pirakpa yai khulai singdu khondokpa haukhre haibagi khudam di phangdri adubo order tawbadi loire haibase yamna mayek sengle haina diplomat aduna haike haukhiba kalen gi matamda Iran na Russia da drone cha kaya supply tawduna Russia na Ukraine gi mayokta sisinakibadagi handak amuk Russia na honarakpa sida maikai kaya na nungnang ba pokna bane Russia na Ukraine gi mayokta thamapan lan tawrakpa sida masagi khulai Tengsilak pamaram na North Korea dagi su artillery cell sing laina ba honari haina US ke Biden administration na haike Zelensky gi mayokta niyom sumdana politics tawi haina criticize tawruba kip ki mayor dismiss tawkhre Ukraine gi president amadi mahaki official sing na akan ba ningtham thagi ayingba marak asida Russia na air strike kaya chatharagliba sidagi ngakthongna ba lakholagliba thawrang singbu yaningda ba phongdokladuna makhoina tawriba thabagase mahausaga manadaba yamna maring marangba rajniti gi anuba khongthang amani haina phongdokluba kipki mayor Vitali Klitschko yumsa kaisanu mitama ki famdage dismiss tawkhre haire hauki ba sayol gi aroi ba sarukta mayor oiriba Vitali na hingda piba video address amada laiwa kasige city authority singbu maral siraduna ningtham thagi matam asida Russia na makhal kaya gi attack satharakpada laiwak miyam ge tumpham chafam laifam amadi energy gi system sing matik chana piba ngamdabagi damak angakpa makhalgi rajniti khutawni haina Zelensky gi mathakta criticize tawbagi warol sing thadorokhibane Russia na missile strike sing chathaduna Ukraine gi critical infrastructure sing mangan takhan khibana maram oiduna laibak pumbada electricity phanganba ngamdringai amade ayingba sidagi ngakthoknaba sagadhanaba pambai sing leitaduna akanba mawongda official sing na thaurang kaya paikhalingaida asigumba mahakpu yaningdabagi wafam sing ase video address amada Vitali na phongdorokhibane aroi bada tabi di bapum namakpo thagat jare